Tambiriba mayambu Prabhu Jisu Christa gi mingdana khoiba amoga taramna okchari hoi huzik se ekhoi 2022 gi ahum suba quarter third quarter 2022 se ekhoi changsil laga laikre ngasi se ekhoi para ani subani handaki quarter asida nainagadaba se ekhoina in the crucible with Christ Jisu Christa ga awa anang chaitheng khangminaba haibagi maramda ekhoi smaina quarter chupa se nainagani adu nangasigi para asigi mamingna the crucibles that come sathiba natraga akanba changyeng ekhoi gi punsi da lakadaba haibagi maramda ekhoi ngasi tamgani memory text oina ekhoi the pbd bc 1 Peter gi chapter 4 verse 12 amasung 13 dani 1 Peter chapter 4 verse 12 amasung 13 Shumaina haye, beloved, do not think it strange concerning the fiery trial which is to try you, as though some strange things happened to you. But rejoice to the extent that you partake of Christ's sufferings, that when his glory is revealed, you may also be glad with exceeding joy. Haina. Peter na sumaina haibi, nung siba ichin inaw sing, nakhoi gipunsida akanba changyeng awa anang lakadaba ado yamna angakpa ama oina karino haina akiba ama oina khallaga nakhoi ngaklaga leiganu adubu awa anang khangliba asina kristana ekhoi gidama awa anang khangba aduda ekhoi se saruk yari bani khallaga madu khango maramdi kristana ekhoi bu bor pigadaba amasung mahaki glory matik mangan adu utkadaba numit aduda aikhoige harauba se adukki matik exceeding joy hainingai leitana harauba adu oigani haina first Peter na aikoi ngonda smaina haibidi hoi aikoi science tamba students mayam na khange madudi aikoina laboratory amada aikoina container ama tengot ama da aikoina potchai materials mayam thamjillaga makoi adubu heat tawe extreme temperatures da maisha kanna piraga makoi bu heat tawe makoi bu sauhalle adu matamda makoi asi ngasai gi container o chapu tengot aduna sarak laba kanda madugi manungde yauriba potlamsing adu saudo natraga mai marik chongthorakpa natraga mangan yamna ngalakpa azumaina melt tawtharakpa jo aikoina uwe masida aikoina khangadabasi container pot chai sing adubu sungdokna na ba hit pina na ba melt tawhanna na ba haina sijina riba container ngasai gi chapu natraga tengot ado madune crucible hairibase awa anangi chaitheng hairibase aduna aikhoi gi Christian gi punsi dasu aikhoi gi spiritual life dasu asigumba awa anangi matam ase aikhoina hek phawda banate aikhoi gi punsi da sumaina lae aduna masigi hapta asida asigumba pressure under pressure aikhoi gi punsi da awa anang chaitheng changyeng akanba changyeng lakpa asina aikhoi gi punsi da kari hong hanbra kari amuka develop amasung grow in our character aikhoi gi lamchat asibu semgat hananaba chawkhat hananaba hongdok hananaba ngasai gi awa anang duna aikhoi da kari khudong chaba pibra aduna masigi awa anang asida ishor na aikoi gi punsi da kari hong hanning ba leibra haibdo kramaina khangani habse ngasigi hapta asida aikoi nainagani aduna maru oina what are the causes of the difficult times that we experience through our lives aikoi gi punsi da awa anang khangliba asigi causes hiram sing masigi haurakpham ase kari no haibdu jo aikoi na sumaina yengani Sunday gi portion da the surprise angakpa haina haye aduna auze ekoina paki bagumna 1 Peter 4 gi 12 da ekoi gi punsi da thorakliba fiery trials maisa kangraba awa anang chaitheng kaya asida ekoi angakpa yamna karino he haina khangba adugumba se tawganu haina Peter na ekoi da haibiri hoi surprise painful surprise may come in different ways aikoi gi punsi da angakpa wa ba haibase
lambi atop-atoppadagi aikoingonda chaitheng ase pirakpa yai khangkhanghaudana aikoina lambida chatlingaida gari na aikoida thomjilakpa yai aikoigi suriba thabak asida aikoibu suspend tawkhre natraga nang ase terminate tawkhre na aikoi thabak phangdaba ningba kaiba yaurakpa yai aduga aikoigi medical checkup tawba matamda nangi hakchangda nangna thajadaba unexpected yamna thajadaba phaba ngamlaroiba cancer asigumba laina mayam akiba laina mayam ase phaurakpada nang ngakpa yai aduga amuka nangna thoina hena nungsiba amasung makhoina su nangbu nungsiramgani haina khanbasing aikoigi chanabasing aikoibu betray tawbiba namthak tawbiba inthokbiba asigumba angakpa mayam asina aikoigi punsida sokhalakpa yai aduna masigi haptada aikoina yengadabase painful situation yamna anaba awaba khangba ngamdaba adugumba awanang aikoina lakpasina aikoibu kari honghanbra haibda aikoi amuktang yengsi masi khangnanabagi damakta hauze aikoina 1 Peter 4 gi 12 da aikoina pakiba adugumna masida aikoibu surprise ngakhanba haibse Hebrew gi londa I mean Greek gi londa yengba kanda masise kari haibra haiga foreign natraga alien ko itop topa aikoi asidagi nataba mapandagi yamna aikoi bu sokhalakpa asigumba wakhanda aikoi na phawba yai masibu ne Peter na aikoi 1 Peter 4 gi 12 ta hai bi base masi asina aikoi gi Christian gi punsida lakpasina aikoi bu ngakhan pham thokte haibane Peter na haibadi maramdi masi sing thorakpasing asise should be considered normal miyoi bo oina hingkrabade asiguma se pham thokpane adumak phangkragani haibse aikoi khanba tare hai maramdi Christian oiraga aikoi awa anang supta tararoi haibadi Bible na so haide adubu Jisu Christa gi tung inkrabasing awa anang khangkibagi wari adu aikoi loina phange aduna maram oiraga Old Testament ge heroes sing New Testament ge Jisu Christa ge sebok sing awa anang khangkiba du oraga o masisi je punsi gi normal life ta asumaina thengna bane da haina khallaga madu mayam da aikoina face tawpham thoe marak tadi aikoina Christian oiba punsi habse yamna simple oina khalle aikoina Christian oi krabdi Jisu gi tung in krabdi aikoi ngonda awa nang kari su laira roi da nuaibana thallani haibage punsi da he aikoina wakhanda aikoina he khalle aphaba haiba makai se ishor de gi lakpani phattaba haiba makai se shaitan de gi lakpani haina ju khalle adubu ichini naw sing masida aikoina khangadabadi awa anang chaitheng haibase ishor na so aikoi ngonda piye Satan dagi lakpa khak nate phattaba pumnamakse hek naraga hek kri tawraga Satan dagi lakpani haina aikoina hek ta khanbase asi nate adubu ishorna aikoigi punsida kariguma ama chumthokningai semdokningai amasung pap ase adumak phatte habdu udhaningai marakte ishorna su permit tawbi habse aikoina khangadabani sometimes working with God can be challenging and hard hoi marak tadi aikoi Christian oiba punsi habse yamna awanang khangani minok maisa aikoina khangani mina aikoi bo inthokpi gani leita laira pugi punsi aikoi aduma khangani aduga Satan gi tung inba prithvi gi lambi leiba habse aikoi gi hauji gi oina di yamna nungai ba ko yamna pain ba adugba great rewards hekta tawru ba hekta phangba adumaina khudak ta aikoi ge atawman ado phangbanina prithvi gi lambi da chatpasina hena nungai da haibige wakhan se aikoi ngonda lai adumakna job khwaidigi dharma chenba job na so sumaina haine Job chapter 21 verse 7 da why do the wicked live on growing old and increasing in power ishor kari gi da phattaba singna punsi to loina hinglaga lanthum yamna leiraga sakti pairaga nuaina hingbase karira haina job na so hangki hoi ekoi gi punsi du su marak tadi asigumba se laktaba natte angak pa thodok thajadaba thodok na ekoi ngonda hekte chaitheng ase lakpa ganda ekoi khange adubu Peter na haye madu khanganu maramdi 1 Peter 4 gi 17 da haye ishor gi wayel bichar ase haukrabani ko amasung ishor gi wayel bichar ase ishor gi imung dagi haugani hai from God's family aduna ichin inaw se ekoi ngonda awanang lak base ishorna aikoi bu krigumba ama chumthok hanna ba wayel bichar aduda aikoi bu sengdok haningai tawriba process amani habse khanba tai masida take away aikoina losin be yabadi krira suffering is a very part of life awa anang khang bai base Christian oiraga ai nuai bana thalani hai banate adubu awa anang khang bai base punsi gi saruk adumakni prosperity gospel hai nauji kanna sandok na riba
Christian oirabadi Jisu bu thajarabadi nang na yekla roi nungai bana thalani success na thalani haina mayam boharau halaga mi mayam khomjelaga western country da tawriba se biblical concept yeng baganda basi se lalle haibse akoina uwe Old Testament ge hero sing awa anang adumak khang laga laki maru oina job ki punsi da akoina uwe New Testament ge Jisu gi tung in basing mina hatok bi ki mina phubi ki awa nang kaya nang bi ki nang laga laki Hoi Christian oiba isai da so sakre it's not an easy road sarga tan na chat pa haibse adumak laiba lambi dinate awa anang aside adumak lakhrani haibse aikoi khanglaga masida awa anang hek larga aikoi na khangprek khanglaga surprise tawraga ingak nglaga ishor da wang hek hangbase aikoi na hangloi da bani haibse ngasi gi paradi gi aikoi na lausin si Monday gi portion da crucibles of Satan na aikoi bu gramai na chaitheng ase pirakadra 1 Peter 5 verse 8 Be sober, be vigilant, because your adversary, the devil, walks about like a roaring lion, seeking whom he may devour. Aiko ase chection na layo yam na hay singba oyo mitseng kango ngairaga layo asingba ama oiro maramdi aiko gi yekna ba Satan ase nongsa mabuklam graba nongsa gumna koi chat laga laire au budo chani ngai ready tawraga laikhrabani ko aduna na koi singo hai singo mitseng khango khangba kallo na koi ase apangba oiganu haina Peter na koi bo haibi hoi mabuklam khraba lion nongsana kri amata su su khakte mage lambi da thengna ba do mana dum pharaga mana chaba ase magi lamchatni adugumna Satan na su aikoi gi punsi da ngairaga laikhrabani aikoi bu chaningai aikoi bu pap ta haningai ishor de ching thokningai haina koiraga chatlaga laikhre haibse aikoi na khange adudi kramaina how should Christian react to Satan's prowling Satan aikoi bu chaningai haina chathokraba kanda aikoi na kram haina tawshena haiba kanda 1 Peter chapter 5 verse 8 through 11 da pa ba kanda be alert and watchful mid seng khanglaga hai singlaga kram haina tawsera kram haina ngak thoksera haina ready oina laigidabane steadfast in faith knowing that all God's people will face the suffering ishor gi mi sing jo awa nang se khangani ko haibase khangle hairaga aikoi gi thaja base chet laga leng darga khangba kanlaga leplaga laikhro haibase Peter na aikoi pong ningsing hangani aduga madu oirabadi nongmadi soidana ishor gi grace thauza aduna athemba kaya adubu withstand tawningai lepangam ningai shu thona pibi kini hai adubu aikoi gi part oina di hai singba tare be sober tumna batare athemba adubu aikoina ngak thopa ngam ningai thajaba kanlaga lepa leiba taye adu oirabadi mabuklam khraba nongsagumna chathokraba Satan gi khutge aikoi nan thopa ngamgani aduna karigumba Satan gi khutgi nan thokrabasing amasung awa anang khanglaga laibasing da ishor na kari pibi gani haina wasak pi bra haina aikoina 1 Peter chapter 5 ki verse 10 da yeng baganda God will make us perfect strengthened and settle us haibanine ishor na aikoi ma mapung phan bo aigini awa anang aduna aikoi bu save and mold our character aikoi gi lamchat aspo sem sabi raga aikoi bu mapung phan gani pangan thona adusu pibi gani aduga nangi damak asi oire ko haina nangi pandung pham adusu ishor na pibi gini hai karamba mi singda ishor gi damak ta awa anang khangba singda karamba awa anang karamba mong da khangba singda sober tawraga vigilant tawraga watchful oiraga chet na leplaga thajaba mangdana leplaga khanglaga leiba sing aduda ishor na thona pibi gani pangan hapi gani mapung phan gani nangi pandung pham adu ishor na pibi gani haina promise tawbi aduna Peter na sumaina haye masise Satan gi temptation lakpa matamda Christian oibasing ishor gi tung in basing aikoi na masida lep khatpa ngamba amamam oiningai gi damak Satan na aikoi gi aikoi asibu tu hanningai gi damak many different ways lambi atop dagi aikoi bu target tawraga laire haibase Peter na aikoi bu remind tawhalle aduga loina na ichin inausing masida aikoi na amuka munna khangada sing ase Jesus Christ na Satan bu langam ki haibase aikoi na khange adu oirabadi aikoi na Jesus Christ bu connected with Christ Jesus ga dum samnaraga lairabadi or as long as we cling unto him aikoi gi khut ase thadok targa ishor nang natradi upai laite ko haina ishor mu aikoi na ngazaraga lairabadi victory is ours
ꯑꯩꯈꯣꯏꯒꯤ ꯗꯃꯛꯅꯦ ꯂꯥꯟ ꯉꯝꯕ ꯍꯥꯏꯕꯗꯣ ꯖꯤꯁꯨꯅ ꯁꯩꯇꯥꯟꯕꯨ ꯂꯥꯟ ꯉꯝꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯟ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯕꯨ it is because we cling unto him ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯇꯠꯇꯅ ꯌꯥꯜꯂꯒ ꯂꯩꯕꯒꯤ ꯃꯔꯝꯅ because we keep always connected with Christ ꯖꯤꯁꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ connection ꯂꯩꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯂꯥꯟ ꯉꯝꯕ ꯑꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯄꯔꯥꯗꯒꯤ ꯎꯕ ꯐꯪꯉꯦ take away lesson ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯖꯕ ꯐꯪꯕ꯭ꯔꯥ we must be a smart Christians knowing that our enemy is very smart too ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯁꯩꯇꯥꯟ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯕ ꯁꯩꯇꯥꯟꯅꯦ ꯍꯥꯏꯕꯗꯨ ꯈꯪꯂꯒ ꯑꯩꯈꯣꯏꯁꯨ ꯑꯄꯪꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯔꯣꯏꯗꯕꯅꯦ ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯌꯥꯝꯅ tactful ꯑꯣꯏꯕ ꯀꯣ ꯌꯥꯝꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕ ꯅꯥꯟꯊꯣꯛꯄ ꯍꯩꯕ ꯑꯗꯨꯒꯨꯝꯕ Christian ꯑꯃꯃꯝ ꯑꯣꯏꯕ ꯇꯥꯏ ꯍꯥꯏ vigilant and alert should be our guard ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯠꯁꯦꯡ ꯈꯥꯡꯕ ꯇꯠꯇꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ connection ꯂꯩꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯩꯇꯥꯟꯒꯤ ꯑꯊꯦꯝꯕ ꯑꯗꯨꯕꯨ ꯂꯥꯟ ꯁꯣꯛꯅꯅꯕ ꯑꯗꯨꯒꯨꯝꯕ instrument weapons ꯑꯃ ꯑꯣꯏꯔꯒ ꯂꯩꯕ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯑꯄꯪꯕ ꯑꯃ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯁꯤꯡꯕ ꯑꯃ smart Christian ꯑꯃ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯄꯔꯥꯗꯒꯤ ꯑꯩꯈꯣꯏꯅ take away ꯑꯣꯏꯅ ꯂꯧꯁꯤꯟꯁꯤ Tuesdayꯒꯤ ꯄꯔꯥꯗ Crucibles of Sin ꯄꯥꯞꯀꯤ ꯆꯩꯊꯦꯡ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ Romans 8ꯒꯤ verse 18ꯗ ꯑꯁꯨꯃꯥꯏꯅ Apostle Paulna haye for the wrath of God is revealed from heaven against all ungodliness and unrighteousness of men who suppress the truth in unrighteousness achumba asengba dharma chenba pumnamak adubu namtharaga dharma chendaba chumdaba mayam aduna omsilaga leiba sing aduda ishorgi rat asauba adu sargadigi pithakre haina Romans 1:18 the Apostle Paul na haibi everything we do has a consequences in housing taibang pan asida aikoina tawruba thabak pumnamakki consequences atawman madugi mahai adide adumak laye nangna phana tawre phana phangani phattaba tawre adumak phattaba phangani haibase aikoina khange si aikoina ice cream ama pairaga nungsa marakta leplabadi soidana ice cream adumak melt tawkhigani nung thakigani haibase aikoina khange adugumna aikoina tawruba thabak adugi mahai adudi adumak phangani hoi ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯗꯟꯗꯤ ꯄꯤꯅꯤꯡꯉꯥꯏ ꯍꯥꯏꯅ ꯉꯥꯏꯔꯒ ꯁꯔꯒꯗꯒꯤ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯒ ꯅꯪꯅ ꯐꯠꯇꯅ ꯇꯧꯕꯅꯤꯅ ꯅꯪ ꯐꯠꯇꯕ ꯐꯪꯈ꯭ꯔꯣ ꯍꯥꯏꯅ ꯈꯛ ꯑꯗꯨꯝ ꯏꯁꯣꯔꯅ ꯉꯥꯏꯔꯒ ꯌꯦꯡꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯁꯦ ꯑꯗꯨꯕꯨ sin itself comes with its own built-in consequences ko paapge manung aduda nangna tawrubage mahai phangba haibase paap adudagi lakbane ishordagi lakba natte haibase aikoina khangadabani aduna maraktadi aikoina ishor bu outsmart tawraga paap adu bu outsmart tawraga consequence ngasi khak tawbaside asi khak tawbaside aikoi gi consequence paap ki atawman adu aikoi phangpham thokte da nong makhak aikoina mi bu phattaba nganglo baduna ai bu dandi phangloi da haibse aikoina ishor bu outsmart tawbi yai da haina aikoina marak ta khalle adu bu madu aikoi gi punsida thokpa ngamde aduna Apostle Paul na masi sengna haibi khre aikoi ngonda madudi hoi aikoi tung punsi choppa lomba naidana maigi komda mangadaba adugi awa anang paap ki consequence adu khak natraga nangna sarga changadaba oirabusu ngasi nangna taibung pan asida tawruba paap adugi mahai adudi adumak aikoi lokani haibse Apostle Paul na haibi hoi aikoi gi paap adu kokpi khrabusu ichin inausing aikoi na phattaba tawruba adugi phattaba haiba adudagi mahai adudi ishorna piba natte adubu phattaba gi mahai adudi aikoi adumak phange haibse Apostle Paul na amasung Bible na yamna clear oina aikoi da takpiraga lei aduna Romans chapter 1 verse 21 dagi 32 phawada Apostle Paul na karamhaina people fall into sin and the consequence of those sins miyoi bana karamhaina paap tabra aduga paap ki atawman singna karira habdo Romans chapter 1 verse 21 dagi 32 phawada aikoina asumaina uba phange maduda aikoina yengba matamda they don't glorify God and thankful to him makoina ishor gi matik mangan adubu chawkhattaba makoi gi punsida ishor gi bor mayam phangba adubu thagat pa haitaba asigumba sina aikoi bu paap ta chingbi aduga aikoi isa itomdana we think ourselves that we are wise aikoi se hai singkre haina aikoi khanba aduna aikoi ase apangba oi halle hai Bible na hai Apostle Paul na hai bi aduna siraroidaba manglaroidaba ishor adubu khurumbagi mahutta mangadaba sigadaba
ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯅꯠꯇ꯭ꯔꯒ beast ꯀꯣ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯁꯥꯁꯤꯡ ꯑꯗꯨꯒ creeping things ꯃꯕꯨꯛꯅ ꯁꯤꯠꯂꯒ ꯆꯠꯄ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯁꯦꯝꯂꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯃꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯂꯒ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯉꯣꯟꯗ ꯑꯁꯦ ꯄꯥꯞ ꯑꯁꯤ ꯆꯪꯂꯛꯄꯅꯤ instead of worshiping the creator God ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯈꯨꯔꯨꯝꯗ꯭ꯔꯒ ꯁꯦꯝꯈ꯭ꯔꯕ ꯄꯣꯠ created things ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯉꯣꯟꯗ ꯄꯥꯞ ꯆꯪꯂꯛꯄꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ consequence ꯑꯇꯧꯃꯟ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯐꯪꯂꯦ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯀ ꯐꯠꯇꯕ ꯑꯃꯣꯠꯄ ꯊꯃꯣꯏ ꯑꯗꯨ ꯑꯩꯈꯣꯏꯉꯣꯟꯗ ꯄꯤꯕꯤꯔꯦ ꯍꯥꯏꯔꯒ ꯃꯗꯨꯅ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ unrespectful amaga bebar lainadaba lamchat phattaba asigumagi consequence mayam ngasai gi mathakta pankiba pap mayam adugi consequence oina aikhoya phangba ngame aduna nupi masen tau haidaba ikai hangoidaba adugumba thabak chathaba nupana nupa masen ikai hangoidaba thabak asigumba chathaba mayam ase aikhoina uwe aduna Romans 1 gi verse 29 digi 31 phawada yengba kanda kari haye maduda dharma chendaba mitu miwa lanaba phattaba karamba aduga kalak mi hauba na thanba mi hatpa aduga nam thak tauba murum sonba mi gi maning the backbiters ko mi gi maram da phattaba ngang haters of God ishor bu nungsi da ba despiteful lamchat nai da ba bebar lamchat lei da ba proud yamna pong thokpa boastful ai khaktane haina khanba inventors of evil karmaina phattaba si tausira haina khallaga leiba disobedience to parents mama mapana haiba indaba aduga ishor gi yathang adubu indaba aduga nungsiba haibase leitaba sing thaujal haiba leitaba sing asina maram oiraga aikhoi gi pap asina aikhoi gi consequence ase aikhoi bo phanghalle haina Romans chapter 1 gi verse 29 digi 31 pawda aikoina uba phangi aduna masige mamangda aikoina mathakta pankibatuda Romans 1 gi 18 da aikoina consequencing pap ke atauman aikoina phanglibase ishor gi serap ne haina aikoina mathakta hekta pa aikoina ngasai pa ke adubo God's wrath in this passage is simply God calling human beings to reap what they sow ishor da aikoi bu nangna phattaba tawbagi nangna asi tawgna bane haina ishor na aikoi bu piba nate adubo masidi krira hairaga aikoina tawruba adugi mahai adubo aikoina phangbane haibase madubune God's wrath ishor gi asawba haibado ishorna piba nate adubu aikoina tawrubagi mahai ado phangjarasunu haina ishorna yabiba adubu God's wrath ishorgi asawba haibani adugumba aikoina phattaba tawruba sing adugi mahai ase aikoina adum loklaga laiye habse ngase aikoina uba phange your own life nangi punsida aigi punsida how have you reaped the immediate consequence of your own sins aikoi gi punsida su nangi punsida su nang hek tawrubagi immediate consequence madugi atawman hek phangbana koi da su thengna ramgani aikoi khallaga yengse sini naw se asu aikoina tawrubagi thabak se aikoina karamaina phangkibra habido nang ningsingba ngambra khallaga yengo madu oirabadi o asise aina tawrubagi mahaini ko haibadu nang accept tawbra natraga as ishor so aibu michang mikhai naida haina nang khallaga leibra aikoi checksin na khalle hairaga phattaba sing adudigi aikoi nan thokpa ngamningai hotna se take away lesson masidigi aikoi kari tamjabi yabra whatever suffering we face in life aikoi gi punsida aikoi na awa nang thengnariba singse it is directly and indirectly circumstances consequences of our sins aikoina gi pap adugi mahaine adubu masise ishor degi lakpa natte haibse aikoina lausilaga o aina pap tawrubugi ngasi awa anang phangkreda kanadreda haibegi wakhan adu aikoi lauthorga asa amaga amuka loinana aina masise ishor ngonda amuka pusilaga ishorna aibu amuka kokpi gidi haibegi asa aduda ngasi aina awa anang khanglibase aigi pap kokpi dabgi ishorna aibu awa anang pibane haibegi wakhan adu lautholaga aigi pap kokpi khre ishorna haibedo aikoido chena thajarga adubu aigi pap kokpi khrebazo aina awaba phanglibse aigi tawrubagi thabak tugi mahaina niko masina aigi punsibo manghangadaba sarga changhan loidabagi natte ko adubu masina di chumna aigi lamchat sibo semdokningai phanningai pirakpa awa anang niko haibedo aikoi khallaga penthokpa ngamba tai haibase ngasigi lesson degi aikoina sumaina lausinsi Wednesday gi portion the crucibles of purification aikoi bu sengdok hanningai awa anang chaitheng phangba haibe maram de yengse Jeremiah chapter 9 gi verse 7 da
Prophet Jeremiah na sumaina hai. Therefore thus says the Lord of hosts, Ishor aduna sumaina hai, I will refine them and try them. For how shall I deal with the daughter of my people? Aina makoibu sengdokani makoibu changyeng tawgani makoibu aina amuka refine anoba ama onhangani haina Ishor na hai ke badu Jeremiah chapter 9 verse 7 da ekoina uba phange aduna Oswald Chambers haiba nupana magi like my utmost for his highest haibagi page 271 da sumaina hai. If the Spirit of God brings to your mind a word of the Lord that hurts you, you can be sure that there is something in you that He wants to hurt to the point of its death. Aikoi gi punsi da Ishor gi thawaina natrage Ishorna karigumba aikoi bu sokhanba awa nang chaitheng nangonda awa ba pirak labadi karigumba Ishorna maduda nangi punsida phattaba amabu sihanningai manghanningai try tawraga laire haibase aikoina khango haina hai yamna phajaba quotation ni aduna Jeremiah chapter 9 verse 7 degi 16 phabudu yemaganda Ishorna makoi bu refine tawgani taste tawgani changyeng tawgani hai karigi damakta makoi bu changyeng tawgada bara haiba kanda Judah amasung Jerusalem bu Ishorna karigi damakta changyeng tawbara makoi ngonda karigi awa anang pibra haibado aikoini yengsi madugi awa makoi ngonda awa anang pidi base makoi Judah amasung Jerusalem gi laibakta Jeremiah gi account da Ishorna makoi da awa anang piri basi gi maram ani laye madudi aikoina ahan bada because they forsake God's law Ishor gi yathang adubu makoina kauthorga thawoidraga usitraga Ishor gi Sabbath adubu amasung mahaki yathang adubu makoina usitraga nam thak tawraga laibagi damakta Ishorna makoibu dandi pibani habse aikoina uba phange aduga following their hearts ko makoina akhan badu chum khre haiba aduga mapa mapuna lat lamba laimang sing adu lat padu na chum khre haina lauraga laibagi damakta Ishorna makoibu test and refine changyeng pisilaga makoibu amuka sengdok hanbani haina Jeremiah 9 verse 13 amasung 14 aduda uba phange Kramaina mana makoibu changyeng tawgani kramaina mabu makoina mana muka makoibu refine anobo on hangadra haibakanda amuka God will feed them bitter food and drinks akhaba chinja akhaba ising Ishorna makoibu pithak hanke pija hanke aduga makoibu hidden Ishor khangdaba singi marakda makoibu scatter chaithok hallaga makoibu Ishorna manghanki Jeremiah 9:15 amasung 16 da adu madudagi makoibu awanang kaya piba adudagi makoi ki punsi adu muka safe test aduna cham thoklaga karigumba phattaba sing adubu tumna mangalaga anoba mayol amuka chonghaningai Ishorna hotna ki habse Jeremiah gi account uwe God's refining and testing involve drastic action Ishorna aikoibo changyeng tawba amusung aikoibo amuka senghan ba habse yamna achauba action thodok mahai amaga heng Ishorna pangthopase aikoina uwe there are perhaps 3 reasons why refining and testing may feel like a crucible aikoi gi punsida awa anang chaitheng lakpa sina aikoi bu changyeng tawraga aikoi bu amuk sengdok hanba gi maram ase ahum laye madudi ahan bada karira hairga Ishorna aikoina tawruba thabak adugi mahai ado aikoi bu experience pain awa anang khangbase Ishorna yabiye maramdi karigi to bring our sin to our attention oh aikoina pap tawbagi mahai ni ko haibdo khangan ningai ti damakta marakta Ishorna aikoi gi pap ke atawman ado aikoi ngonda anaba awaba se hek pi bani karigi aikoi gi pap ado ningsing ningai gi damakta aduga ani subada kari tawe aikoina pap tawru khrabasing ado khallaga hojikte aikoi amuka awaba ado amuka phangale Ishorna as pap ase phatteda haibdu ningsing hallaga amuka pap ado phattabgi mahai ado amuka aikoi bo awaba ado experience anguish ado aikoi ngonda amuka pi aduga ahum subada we experience frustration as we try to live differently pap ado dagi amuka pap chendaba ma oina hingninga haina tongan ba punsi amuka hingninga haina amuka aikoina
hotnarakpa matamda experience frustration ningba kaiba pain daba haina daba kaya ado aikoina smaina thenge aduna masigumba thodok ahum asina ishorna aikoiba refine tawbiye sengdok hanbiye habse aikoina uba phangadabani amuka hanna ge ahanbada aikoigi punsida awa anang lakpasina pap ase krira habse o pap ase sini ko habda aikoibo khanghalle aduga pap ge phattabase adumak phatteda masiga awa base adumak phatteda habdo aikoibo amuka ningsing halle aduga amuka tonganna pap tawdaninga hingba haibasina aikoi ngonda ngahak awaba piba aduso aikoina uba phange adubo madugi awaba aduna aikoi refine cham thopirga anobo mayol chonghanle habse aikoina uwe masida aikoina take away kari aikoina tamba yabra hairaga aikoina masida the truth hurts ko asengba aduna aikoibo maraktadi awaba piye for example aigi punsida nang ase cancer cancer laina laikre abada madugi paw ado aigi damakta yamna awaba oye anaba oye painful yamna anaba oye kanasu cancer pakningde adubo madugi truth ado nangonda haibi drabadi nang cancer laina na adu maksibi kini hoi ahan bada nangbo atsengba takpi ba aduna nangbo sokhallabasu maduna amuka cancer adu dige nan thokningai means and ways adu nangonda pibi bagumna aikoigi punsida pap aduna hek tawruraga pap ke atomando aikoi ngonda bang haina phangba matamda aikoi ngakte ahan badadi awaba anangba adu khange adubo isin inaw sing madunam pap ke atoman aikoi na phangba aduna kri amuka aikoi go opportunity privilege kri bb braga ishorna aikoi bo refine tawningai on thok haningai jam thok haningai pap adu tawdaningai haibagi tanja adu aikoi bo bb bane habse khanglaga pap ke atoman phangba aduna cham thok hanbagi process aduda aikoi bo changhanna na ba aikoi hotna gadabani habse aikoi ki take away oina lawsin se iroi ba Thursday ge portion aduda crucibles of maturity awa anang khangba aduna aikoi bo mapung phahanba haibagi maramda aikoi yengse 2 Corinthians gi verse 2 Corinthians chapter 12 verse 7 the apostle Paul na haye and lest I should be exalted above measure by the abundance of the revelations a thorn in the flesh was given to me a messenger of Satan to buffet me lest I be exalted above measure apostle Paul na sumaina haye ne ishorna aigi damakta bor pibi krapa taktok pi krapa mayam ase uraga ai ase wangna thangalaga ai ase yamna chawthoraga pap taga doba adudagi kari tawbire a thorn in the flesh aigi haksang da ishorna tingkhang pibire awa anang pibire satan aibu themna na ba satan aibu manghanna na ba haina ishorna aibu pibire adubu maduna di kari tawbra harga ai isa itonda pongthok taningai chawthok taningai haina aigi punsida awa anang athemba mayam ase ishorna pibibine haina apostle Paul na hai isin inausing ai khoisha apostle Paul gumna haiba ngamgadra nangi punsida awa anang lakpa matamda o masi se satan de bolan ngamna na ba aigi haksang da masi pibibine haina nang ishor po thagat pangamgadra adubu apostle Paul na di maduma ngamki maraktadi aikoi gi punsida ishorna cham thokpi badgi thapak tawbase aikoi gi damaktadi yamna anaba awaba adumak oiba phangi ko maraktadi ishorna aikoi bu cham thokpagi process adu changba kanda aikoi khangba ngamdraga hek chenba matam laye adubu apostle Paul gi wari adu dige aikoi na khanglaga masina aibu refine tawbigadabane punsi manghangadaba nate habado khanglaga aikoi khangba tare karigumba panbi ama sibo aikoina kri pamdre masi se hauningai pamdre hardi we cut it down makoi adubo aikoina kakthatlaga manghalle aduga amuka aikoina pruning haina english ta amuka yengba kanda phattaba panbi adudige aikoina amuka kakthatlaga masi makhai tin changkre madudi masi kakthat se haina aikoi kakthatpa matam su lai adubu maduna pamdre masi se mangna sunu haina kakthatpa nate pruning asidi adubu madudige amuka anauba mayol chonga aphaba adu oisunu haibane aduna masi ge pamdre haina kakthat khiba apamba pot aduda phattaba yauraga madu kakthat khiba asi sida involve a sharp knife ko masi animak asida thauba thang na kakthatpa amadi change phattaba adu manghaningai kakpa da su thang athauba ama changba tai adu phahanningai haina kakpa adu da su thang athauba ama changba tai haibigi meaning di aikoi ge punsida aphaba ama amuka oi hanninga haina sema matam da su athauba thang na kakpa matam da aikoi anaba adu di adu mak phaugani habise apostle Paul gi wari asidigi ngasi ge Sabbath ko na aikoi bo phajana takpiraga lai aduna apostle Paul na magi punsida
thorn in my flesh ai ge hakchang da ting khang pi bi khre hab se karira haina ai koina adu marak ta di khalle kari lai khibra apostle Paul da haido adu bo SD commentary da ai koini yeng baganda sister White hai it is a problem with his eyesight mamit phajana udaba apostle Paul gi mamit phajana ude hai base ai koina para magi writing sing de yeng ba matam da sumaina uwe adu bu ni hai base mana khange magi mamit ase phajana urabadi maduna kri gumba mabu phatba ama da chingbi gani hai base ishor na khang bagi baramna magi mamit adu phan khi da bane hai basu ai koina uba phangre aduna apostle Paul na maduda mahak pen thok pa hai khi aduna mahak na accept tau khi aigi punsida ishorna awa nang sumaina pbd base satan gi khutta tu da ningai ai isa itom dubu chau thok ba adu digi kanbi ningai ishorna masi pb bani ko haibse ma accept tau khi na 2 Corinthians gi chapter 12 verse 7 digi 10 phawbada apostle Paul na kari hai ki ishor ngonda khurum ki ishor aigi anna base aigi mit ase phan biyo haina ma prathna tawe adubo ishor na kari hai verse 9 aduda my grace is sufficient for thee ishor na kari hai aigi thousal ase Paul nangi damakta adum ok ni ko matik chari ko sufficient oidi ko wati ko haina haibi ba matamda apostle Paul na verse 10 da kri hai therefore I take pleasure in infirmities in reproach in necessities in persecution in distresses for Christ's sake for when I am weak then I am strong haina apostle Paul hai maram aduna aigi anaba awaba asida aina kri tawre hojikte I take pleasures in infirmities awa anang asida ai harauba ama oi khre hai aibu phattaba chingbiba matamda mina aibu tukkachana ngangbiba matamda aibu mina khubak thabira kanda persecution phubiraba kanda ishor gi mingi damakta aibu inthopiraba kanda I am happy I take pleasure I haraure maduna I ge haraubo oi khre haina apostle Paul hai ki for because when I am weak maram di kari gi aina sontharaba kanda then I am strong madu matam dai as akan bo oi hai yam the deep theology ni masida hai re base aduna sinirau sing masidi ge akoina take away oina low sin ge dabadi kari ra hai raga aikoi thawai gi romda akan ba ama oi se hai rabade hakchang da aikoi ason ba ama oi ba tai hai base aikoi no aduna sometimes aduna maraktadi ishorna aikoi gi punsida awa anang painful situation ase aikoi bu ishorna pbi karigi ishorna aikoi bu nungsi dabagi dandi pibra nate just to protect you from sin pap tagi aikoi bu kanthok pi ningai madu nangi strong point ado I mean nangi aswan ba ado amuka kan haladi nang pap ta khrini habdu ubagi damakta madu gi aswan ba adu thamdaga nang sarga chatpana phai haina ishorna aikoi bu maraktadi aswan ba se adu mak pbi apostle Paul mamit phadana adum sikhi aikoi gi punsi desu nangi laina ado phatana adum sikhi ba yai adubu madu apostle Paul gumna aikoi su chau thokpa pen thokpa harau thokpa haiba tare maramde ai gi haksang ase ishorna phan birabadi ai gi job adu ishorna success oi han birabadi ai bu ina kaira khunba ama oi han biro ai gi reputation fame ase phachana chat halabadi ai ase pap ta kedo ba laibagi damakta ishorna ai bu masigi condition da thambi bani ko haibido apostle Paul gumna aikoi je accept tauba tare habse ngasigi parada ai koina lawsin se hoi masine ngasigi para ase aikoina tam khraba asida aikoi gi punsida crucibles awa anang aikoi gi punsida lakpa chaitheng pumnamak ase ishorna aikoi bo dandi pi banate habse ama khangjin si aduga masidi it is a very part of life punsi sida adumak thengnagadabani maramdi aikoi se sinful world asida sinful being oina aikoi pokla khrebani na pap asidi aikoi tawroi haiba ngamde pap ase hek tawe aduna pap ki consequence adu hek hoina phangbani adubo pap adu aikoi na ishor ngonda haijarabadi pap adu aikoi gi damakta ishorna kopiye aduna ishor gi damakta haina aikoi gi pap ke atawman awa anang khangba aduna kari tawre aikoi bo amuka safe and mold aikoi bo amuka cham thoraga refine tawraga nau thoraga amuka aikoi bo sarga da pubi gini habese ngasi ge Sabbath school na aikoi bo takpi bani tabi khraba mayam da ishorna thoidok hendok pa bor adu pina biraga aikoi gi punsi da awa nang thengnarak pa mayam asina o ai di leita laira na thankreda Christian oibigi kana dreda haibagi wakhan adu law thoklaga madu sing aduna angak po oideraga Christian oirabadi nungai bakhak oirani haibagi wakhan adu law thoraga
ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯋꯥ ꯑꯅꯪ ꯈꯥꯡꯈꯤ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯑꯋꯥ ꯑꯅꯪ ꯈꯥꯡꯒꯗꯕꯅꯤ ꯑꯩꯅ ꯉꯁꯤ ꯑꯋꯥ ꯑꯅꯪ ꯈꯥꯡꯂꯤꯕꯁꯦ ꯈ꯭ꯔꯤꯁꯇꯅ ꯑꯋꯥ ꯑꯅꯪ ꯈꯥꯡꯕ ꯑꯗꯨꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯜꯂꯒ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯪ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄꯤꯁꯤꯜꯂꯒ ꯑꯩꯈꯣꯏ ꯈꯥꯡꯃꯤꯟꯅꯁꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯁꯦꯝꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯑꯁꯤꯕꯨ ꯑꯃꯨꯛꯀ ꯗꯦꯚꯂꯞ ꯇꯧꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯔꯤꯐꯥꯏꯟ ꯅꯧꯍꯜꯂꯒ ꯁꯔꯒ ꯄꯨꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯕꯅꯤ ꯇꯥꯕꯤꯈ꯭ꯔꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯁꯅꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛꯀ ꯑꯅꯧꯕ ꯄꯔꯥꯒ ꯑꯃꯨꯛ ꯎꯅꯁꯦ ꯏꯁꯣꯔꯅ ꯃꯌꯥꯝꯕ ꯕꯣꯔ ꯄꯤꯁꯅꯨ